ngase phong ki toan ba Manipuri si phong sing digi maroi bi ipau sing myam da thamjagi ahan da sanalai ba pausi digi khungasaraga Gujarat BJP ki lengak makha samtharagani Himachal Pradesh ta Congress na lengak munkhre Municipal Corporation of Delhi ki lengak sahi taraga manga ki tungda AAP na BJP digi munkhre Gujarat Legislative Assembly amasung Himachal Pradesh Assembly mikal rifal ngasi lakthokre khoi digi thengna phangba report ki matung ina Gujarat ta tarerak shuboina thangna BJP ki lengak lairagani BJP na lengak pairamba Himachal Pradesh Congress na munkiduna Congress ki anopa lenga ama lairagani Gujarat Assembly election na si BJP khakta natana laiba sigoeba anopa puari oihoragani hana Bengal CPM na thangna tam tarerak lengak pairamba gi record adu Gujarat su BJP na tam tarerak thangna na pairagani Mikhal gi phallak thorak pada punna sit chamaga marfugani tholeibu Gujarat Legislative Assembly da BJP na sit chamaga yangkai ga turuk phangduna anauba pandup ama hokre haukiba kumja English ngani ga taraga treta pangtokhiba State Assembly gi mikhal aduradi BJP na sit maudraga mapandagi hena phangma ngamkhide adubu handaki kumja English ngani ga kungani thoigi mikhal asidadi BJP na Gujarat Assembly election mapung phana humlaga sakre NT inconvenience na maram oiraga awon balenga ama lakhani haina parambadu gi ona taina bada BJP na tsunami gi matagumna masingka hena yamna phangkhra patungda Congress ki oina sit taraga trek phangmangam ki kumja English ngani ga taraga mapana pangdoki bi State Assembly ki mikhala duradi Congress na sit humdraga trek phangmangam ki bane handa ki mikhala sida Gujarat ki oina di Congress marang takpagi phibam de lekre Mikhal gi phallasina maram oiraduna Congress na opposition leader gi sakri mangjaragani constitution gi kanglon matung ina Gujarat ki apun sit masing gi sara tara opposition gi party amana phangdragadi opposition leader gi phangba yadi Congress na handa ki Mikhal sina sunata gi sit taraga thre khaktama phangkhre Gujarat ki Mikhal Aam Admi Party in asangbu role ama lawgani haina makhau pongna lawkhibadu yamna sathina maithire sunata gi sit manga khaktama phangkhre adumaina ma AAP na sit manga phanglak pasi party asid yamna sauna tongjari AAP gi MLA ama phawba lairamdaba Gujarat sit manga phangma ngamkhiba maram oiraga party asid national party oire state ahum da party asigi foundation ningthina lairabanina national party gi phida phangma ngamkhre BJP na lenga pairamba Himachal Pradesh Congress na munkhre ngasi mikhal gi phallak thokoda punna sit humphugani pa lebi state asid BJP na kungama khaktama phangma ngamkhi Congress na sit nipu amasum atopa na sit ahum khaktamak pangmangam sit kuntraga manga phanglagadi absolute majority yawbuda hausti Congress na sit nipu phanglabanina clear majority oire kumja English ngani ga taraga treta pangdoki bi Himachal Pradesh ki assembly election da BJP na sit nipu gumari phangki aduga Congress na sutnatagi sit kungumari khak phangki bani hauzukti BJP gi lenga inthubaga loinana leibas da Congress na lenga state ama hongragani opposition na leramba Congress na handaki mikhal sida miyamgi mandate phangduna anobulenga ama semnabagi kudong saba lakni bisidi state asigi Congress ki lusingma Srimati Pratibha Singna Chief Minister oirabai anoba legislature gi leader khanna bahayang party gi lusingba sing Himachal Pradesh secretary Marakshda Himachal Pradesh ki Chief Minister pham thadopagi serol state adugi governor da ngasi pisingkhre Marakshda Delhi gi Municipal Corporation gi Mikhal gi phal lakthokpre sei taraga manga corporation paidra laktoba BJP Aam Admi Party na thupsinankhre apun mesit chani ga humdra leiba MCD gi election Aam Admi Party na sit chamaga kunthraga mari BJP na sit chamaga mari Congress na sit mapan phangki adubu kumja English ngani ga taraga treta pangthoki be Delhi gi civic poll dadi BJP na sit chamaga marfugo matu phangmangki Aam Admi Party na sit nifuguni pana masung Congress na sit kunthra phangki civic poll gi result si phanglaba tungda kumja English ngani ga kunga mari da pangthokadoriba Lok Sabha gi mikhal BJP gi masing mayeng ta tharaba yai haina supanari haina su pausna makhatana phongdorakli makasa tarak poina to papaw mana SACI project ki thabak sing review tokre thongnam bon bi semjina na bu wafam khanakhre India lengana senthang pitha duna paikhatpa special assistance to state for capitals investment SACI gi makhada paikhatliba project sing minister and berena official singaloinana review tokre Ningkai kraba thongnam bon bi amuhana simgana lengang na thabak
लखत हौरे चीफ मिनिस्टर शेयर लौदुना सीएम सेक्रेटरी की कैबिनेट हॉल तुंगान डिपार्टमेंट सिंगी मकोक थोंबो ऑफिशियल सिंगौना पांगतोखिबा रिव्यू मीटिंग अदुदा मणिपुर पुलिस हाउसिंग कॉर्पोरेशन PHED Manipur Police Mobedas Social Welfare Art and Culture na singba saraki hauz ninkhai dun laidiba thongnam bon BSc athubuda hanagi leijaramba saktamadu kaihandana semgat hanaba wapam puthoktu na khanaki hauz ninkhai bidagi lengakna reinforcement piraga laidiba archaeological site ama oiriba thongnam bon BSc curative measure lokhatuna hanagi sakpamaduga sanana semganaba lengana thabak pekhatpa haunaba mipamaduda khanaki haidi मिफम अदुना थोंग असि सेमगनबगिदमक मापानगी टेक्निकल्स एक्सपर्ट्सिंग नेक्लगा थोंग असि साबा मतमन सिजनकिबा मसाकसिंग अदु सिजनदुना हानगी लेजरम थोंग अदुगी असिंग ममसा अदु सबसाना सेमगनबा लेंगाना खन्नबा होरबनि लमदम असिदा लैरिबा लुख्राबी नुपी क्या मापामनसु लौसिनबिदबा मसुम मापुरोइबिगी mayumnasu tanthokpirabasingi laifam jafam leitrabi kaya asanba yumda leibina singba yauribising asi makoi goeba laifam semgatpaga loinana makoi gi laifam aduda workshop sabiduna amasum school training piraga makoi masagi sentuk lambi pinabagidama SACI gi makhada Center and Livelihood Center for Widows ki makhada infrastructure sing semganaba wapam khanakhi Lukrabi singasi human trafficking gi vulnerable oiba kangbu oibana makoi singasi ningthina rehabilitation tawdaba yadaba lei project asigi makhada Manipur gi Imphal East Imphal West Chusampur amasum Sandilda center mari saganaba pandam thamli amasum Imphal East Imphal West amasum Chusampur amamamda lupa crore nipan changnami yankai gi capacity oigadaba center sing sagadaba ne amasum Sandil goina lupa crore mari changnami kungamanga gi capacity oigadaba center sing sagadaba ne hari hauzik sagadaba center sing asigi lam department amasa khangdokpaga loinana saba honoba thabak lokhalibani adubu center sing asi nupi singna leigidaba oibana safagadaba mafam yengdaba yadabana kopna yengsinana minister na wapam phongdokhiansu pawushna makhatana su phongdorakli Makasa tarapoina to papamana MLA KB ki matakda tharakhiba case ki matana ko na issue tari ki pakhum kokre Nauria pakhang lakpe assembly constituency ki sitting MLA oiriba Sagolsem KB gi election gi affidavit asoiba kya yawi haina ma ki election gi result adu sana hanbigano haina mikal sidum ha ki lamba oikiba Soibam Subhasandra na High Court of Manipur tharakhiba election petition gi hearing thasigi kunganitu de sathana ba matam lepre High Court of Manipur ki justice antim bimol bench satakhibi hearing aduda petitioner Soibam Subhasandra ki counsel oina is gunabantana assist toraga senior counsel hais is paunamna appear toki ado respondent number 1 oidiba MLA Sagolsem KB gi counsel and Bapendra na appear toki case asigi matana High Court of Manipur na petitioner amasum respondent gi counsel sing na piki submission sing du tara batungda ko ana claim tawki sing adudi case asigi respondent oiriba Sagolsem KB devina taraganite Shubha Manipur Legislative Assembly election 2022 da Nauria pakhang lakpa A sida merep oina ba maki nomination paper ga loinana form kunga taruk affidavit file maki asingba maming adu phongdokhibra maki mapuroiba Mapu oiriba non agricultural land sing adu nomination paper ga loinana form kungatruk affidavit file tawda yaukidabra phongdoktaba aduna maramoiraga maki election effect tawkidabra maki mapuroiba gi leiriba lanthum sing adu lepsin bigi mamaladu sumna phongdokidabra petitioner si Nauria pakhanglape assembly constituency ki oina assembly mikhaladura elected member am oina lakthokpham thoktabra Representation of People's Act 1950 gi matung ina form kunga tarukta respondent number 1 oiriba Sagolsem KB Devi na pikhiba information singa si sanaba yabra natragana yadabra election petition file tawda action amata lokhatkidabra election petition si sanaba yabra natragana yadabra habigi ohon kya yauri party singi council na player tawbigi matungina witness singi list amadi party singa mari lenaba document sing submit tawnaba case asi December 22 the hearing sathanaba list tawre soidi makasa tara point hoyelan pawdige to papawkhrana nupi ani jail da thajingkre Porampot ki Saina Institute of Medical Science ki nupi mahiru ama ikai khamraba manghanbiki haibigi matangda police na lokot pa case ke mari lenana phakhiba institute asigi ozani haibi nupi ani ngasi ko na jail da thajingkre nupi singa dudi bamun kampu yambem laikai dige yambem noni balasanu Elis Sonia yambem sei kunga mapan apopo wai kula amasung
top khonangkhongdagi laisram kunjarani sei kungani pan apok el ibopishang hairi amaromdana Shamai Sida Makuta Shilamadi Lantum Amata Laitana Bot Lepkiba Mireb Popular Taranitu Suba Manipur Legislative Assembly Mikala Mireb Okiba Sing Kang Minasi Kunganitoi Ning Thousand Popular Shamai Komzinma Dr. Kaide Matauba Tanka Anitona Hadak Sahida Pantokiva Taranitu Suba Manipur Legislative Assembly Mikalda Taragatruk Shamai Sida Nationalist Congress Party Mireb Okiba Ning Thousand Popular Kungatruk Payang awang lekai de leba ning thousand Ramesh ki masano pani mak English ngani ga taraga truk ta MU ki makada leba Liberal College luang sangbam dagi BL sin ki Mikhal gi mamoy na mak election returning officer da pisin ki ba affidavit adu gi matungina Mikhal mamang na mak ki makuta sel mata leki de loina na mahang na election returning officer da pisin ki ba affidavit adu da bank account gi details sing amata yaw da ba loina na investment tawkhibi gi report si yaw de Maki Ming the Gadi Lake Biki report Yaw the Pulina, Sanalopam, Atopalan Tungi, Madam the affidavit, Amatalati Hanapali, Loina, Shangmai Assembly Constituency, the Nationalist Congress Party, Miri Wakiba, Yamna Naha Wakiba Sunagi say, Kungatuk Ngadiba, Ning thousand popular upon Balantungi Sanpamsu, Amatalatianisu, Maki affidavit at the Pali. Affidavit aduda agricultural lands, non-agricultural lands, commercial building amadi, residential building singba amata laiti hari, loina maki total of current market value su affidavit aduda pante, grand total of liabilities laiti hari, maki sinpamasi cultivator amani hani affidavit aduda mexing iri, maki mingda pending criminal case amadi lai. Aduga man election returning officer pisin kiba affidavit aduda income tax ko eba atopa candidate singna pisin kiba affidavit aduda panabagum ma ki affidavit asidadi total income amata laiti haiden su paus na makata na fongdorakli makasa tharak poina pongna pam pausi dige to pamaruiba paw manamu darasa magani fugamari gi makada athingba thamkhre Imphal Sar manungda illegals immigrants sing satok sasin tawba madi illegals Transborder crime kya thoko yabigi singnaba lebedagi district magistrate Imphal West na thoko order aman Imphal West district sin bathungna CRPC gi darasa magani fugumari gi makhara thingmu thamkhre district magistrate Imphal West TS Kiran Kumar na thoko order aman hai Manipur police ki DIG intelligence chairman IAP monitoring cell Manipur gi phangma paw mana illegals immigrants sing satok sin tawba madi illegals Transborder crime kya tholok yabigi signal laire machine state asigi law and order gi amadi santi da akaiba pibida natana national security dis akaiba pirak puyai haibigi signal laibana Imphal West district pumura darasa magani fugu marigi athingba lakhuki athingba sigi manungda barada lairiba singi crime da sena bara haibigi report mari lenaba police station district state gi lawba barada lairiba misa duna piriba masagi laifam adu verify tawba visa foreigner permit non local singna laifam thoku matamdagi suonthana laiba irang thupu yaba mongna miyoi manga natragana manga dagi hena punba sai nung license yaw du nong mai aso open thupu yaba posakna singbu pubi haroi haiden su paus na makata na su fongdorakli Makasa tharak point sport news mayam da thamjage quarter final da tarakata Messi gi threat akiba pokte Netherlands keepers no part Netherlands goalkeepers Andries Noppert na team singi World Cup quarter final thangzana mita sanatringi mawoinana Argentina captain Lionel Messi na kihalakadaba dugi matang na ma ka hinjina khanba tawdi haina fongdokre Messi asi Albi Celesti bu English singani ga taraga mari dagi hauraga ahan boina quarter final sangan bada mating pangna ba game mari sanakhi bada goal ahumlak sanduna Qatar yamna masak thukpa form da laidibani ma asi apawa player amane dubu mahaksu asoi basing tawi haina no part na ngarang training session ma pangthoklaba matungna pawmising na fongdoki aikoi ma pu Messi gi tournament si da uduna lakle ma asi akoi gumani miweba mani ma asi phai habisi ikhang khang narabane dubu maksu asoi basing tawi haina su no part na fongdoki no part asi Senegal gi mek sanakhiba team gi tournament si gi opening match ta ma ki ahanba international starting sanaraduna Masigi World Cup asida das kidamak angak pasanarui ama oikrabane das club Higen Bin gi player sinaki mak managers Luis Van Galna mangona pibi khiba thajaba dukidama punchi chupigi harauduna leiragane afaba coach ama haibisi ningthi na sanadaba masum team da yawba phangnaba haujiksu honaduna leiriba players singa thabak tawminabasu ngama kanagumba amaduni haina sei kungani pan pharaba goalkeeper sina phongdokladuna maduna khwaidigi maruiba posanaki
Masigi World Cup asida sanabasi ayoinadi anobani haibisi yamna singlabani dubu masi afaba sangeng amasuni ehak isa ithantana hotnajabatai teammate singa masum coach singa masibiyai ehak masibu aigi oiba hainabida pangthoknaba honari masi aigi oinadi tonganba malem amani adubu maduna aibu hongdo hanabadi toholoi haina sumangna makhataki Netherlands amasum Argentina na semi-final sangnaba ticket ama phangnabigi amasum Brazil natragana Croatia gi mayokta match ama sananaba miyeng thamlaga quarter final da lamba tawduna sanaragani Argentina na Lionel Messi gi maikaidigi masak tholaba masana ama sanarakhibagi matingna round of 16 na Australia bu ani amada maithiba pidringaida group C gi winner oina knockout round sanglaki Amaramda das na group A gi makok taraga loisin ki amasum Memphis DPA na thawna hapa side sina USA bu last 16 na 3-1 maithiba piduna quarter final yoksin ki hanis palakli Makasa tarapoina to papom na FIFA World Cup 2022 Brazil versus Croatia Brazil na Croatia bu namhatlamlaga jagoi sanaba satawri Brazil na irainamiki World Cup quarter final Croatia gi mayokta aset pathajaba magaloinana mayon thambaga loinana Neymar na last 16 team da halakhiba duna hena confidence lehenkhre makhoi miyeng singsininga oiba South Korea gi mayokta mari amada mai pakiba duda Vinicius Junior Richarlison amadi Lucas Paqueta na goal sing sankhiba tana Neymar gi penalty na goal onthokiba duna Qatar da leiriba makhoi gi rival singbu ninghanabagi pauzal pibagum thoki Doha gi stadium Samapan ga hundraga marida Brazil na utkiba trailing oiraba performance aduga kumza English ngama samapan hundragi Pele na lusingba timamadi kumza English ngama samapan marfoga nithoigi chocolate ki timna quarter final sanakiba performance aduga sangdam narakpada thoidokna noploi haibigi thajaba thamli mangarak champion oikraba Brazil na group Match ahumda goal ahum sanki amadi Cameroon gi mayokta maithiki masina kumza English ngama samapan maudraga ni pani matungda World Cup ki opening round ahan boina maithiba soiki Brazil na exhibition football yauduna kumza English ngani taraga ni pani gi runners of Korea gi mayokta Education City Stadium na sanagadoriba match ta isam samna mai pakani habi aset pa khongpham lauri kumza English ngani da makhoi gi manga suba title lokraba matung Brazil na Europeans opponents singi mayokta sanakibada ningthina mai pakpa ngamkide kumza English singa niga taraga marigi home show Germany gi makuta taret amada maithi duna ningba kai hauki amadi sahi marigi mamangda Russia ra pangthukiba durasu Belgium gi makuta maithiki South Korea gi mayokta mai pakraba matung Neymar na hai aikoina title launana manglan sakali dubai koina step by step sangsingani haina mana phongdoki machine mari suba game ni ahumdi sangsingkhre dubu makoina semsari aikoina title launanabagi miyeng thamli haina sipongdoki Neymar na Serbia gi mayokta ani 0 da mai pakiba du maki khongmita sokraba matung last 16 gi line up ta halakhi duga left back ta Danilo halakhiba sisu singthani ama oidi tetena to pa full backs Alex Telespu lemhoriba tournament sing sanaba ngamloidabana mangja baibu oidi adubo atopa Alex Sandrona amuhana training tawri amadi team da halakani hawiga asa thamli Croatia gi Matteo Kovacic na hai aikoine Brazil gi mayokta technical quality utuna sanaba pami dubai khoina gi physical qualities uthokuna makoi ge lamba tawna ge hanis pongdoki Croatian team masagi sei kuntragatre suraba Luka Modric na lusingani makoina kumza English ngani ga taragani pan utkiba performance aduma halakna ba miyeng su thamli hanisu pausna makhatana su phongdorakli makasa tarak poina to perform nupi masa mabu kidnap tawduna rape tawbur sena ba ma jail thajingkre thasige mara cycle gi sei taragatre rom tangai riba nupi masa mabu kidnap tawraga rape tawgi case sena badagi cycle police na pharaba miyama ngasi special judge prokso senapati gi court putholaba matung numit taraga mangani gi judicial custody remand jail thajingkre jail thajingkra pe 21 asigi mamingna Sanawal Hussein Laskar sei kungani tu apokpa Sheraudin Laskar kawi Assam ki Kasar district ki Rutans Ramanagar part 1 nagini Hokibi December amari 21 asina nupi masa sibu kidnap tawraba matung Ejat man kibani thawdu osigi matangna police ki report haidibana victim asi hokiba tang amagi ayuk pung tararum tabada mayumdagi school satkhraga athengba phawba hanjilaktabadigi victim asi gi apokpa mapana Sekul police station mission report ama numit adugi athengmara file torki
मिसिंग रिपोर्ट अदुगी मतुंगिना पुलिस ना विक्टिम असिगा यामना तोइना पाव फाउनबे एक्विस असिगी मोबाइल नंबर गी लोकेशन ट्रैक तौबदा इम्फाल गी नॉर्थ एओ सिगी एरिया अमदा लैरे खांगबदगी इम्फाल पुलिस स्टेशन की कोऑपरेशन गी लोइनना हतागी भरागी युम अमदगी एक्विस असि था असिगी मरिगी नुमिजुंग मतुंग पुंग 12 मखाई ताबदा फगत पंगखिबने फारबा मियोएसी स्पेशल जज प्रोक्सो सेनापति की कोर्ट पुथोक्तुना नुमित मरीनी की पुलिस कस्टडी रिमांड लौथकी लोइदुना पुलिस कस्टडी रिमांड मतमदु ngasi लोइदुना कोर्ट असिद अमुक हना पुथोरकनबा नुमित 35 की जुडिशियल रिमांड जेल थाजिनखिबने हनसु पाउसना फोंदोरकली अतोपा पावमना वांगोई केंद्र सुखिबा लंबी क्वालिटी कंट्रोल तोरमदबदगी एमएलए लोकेना सीएस ता सीख्रे वांगोई केंद्र की मनुंग लेबा खुंगंग की लंबी सिंगी इंप्रूवमेंट्स तौनबगीदमक नेशनल बैंक फॉर एग्रीकल्चर एंड रूरल डेवलपमेंट्स नाबार्ड की मखार रूरल इंफ्रास्ट्रक्चर डेवलपमेंट्स फंड RIDF की मखार डिस्ट्रिक्ट रूरल डेवलपमेंट्स एजेंसी DRDA ना implementing agency ओइरगा सुरिबा लंबी सिंगी मनुंगदा क्वालिटी कंट्रोल तौदब लंबी के यावरे हैना वांगोई केंद्र की MLA केस लोकेना फोंदोखरे MLA केस लोकेना वांगोई केंद्र की मनुंगदा RIDF की मखार सुरिबा लंबी सिंगी फिबम DRDA मसुम PWD की ऑफिशियल सिंगा पुना सत्तुना हाक्थेंगना सत्तुना येंगसिलबा मतुंगदा पाउमी सिंगा मांगना फोंदोखिबदा RIDF की मखार वांगोई केंद्र सुरिबा थबक सिंगसी पब्लिक वर्क्स डिपार्टमेंट PWD ना मॉनिटरिंग एजेंसी ओइरगा सुबने हाइरिबा लंबी सिंगसी मनुंगदा इरम सिपाई लैश्रम मुक्ता लेरक यावना लंबी क्यारा अपीबा स्पेसिफिकेशन सुदबा अमसुंग गाइडलाइंस की वांगमदा लंबी समलम थेंगनखि इरम सिपाई लैश्रम मुक्ता लेरा सिगी लंबी की थागदब सांग यौदबा पाप की सांग वाटपा मसुम GSP निंगथीना लरमदबा मसुम रोलर निंगथीना तत्तबा फिबमदा लेरमखि लंबी की साइड बम यावदबा क्यास थेंगनखि लंबी सिंग असिगी थाबक सुबना मॉनिटरिंग डिपार्टमेंट ओइरिबा PWD दा तानरमदबा नियम की वांगमर तौरम लंबी क्या निंगथीना क्वालिटी कंट्रोल तौरमदबदा PWD की इंजीनियरिंग सिंग यावना MLA लोकेन यामना साखि MLA लोकेन मखातना हाय वांगोई केंद्र की मनुंगदा REDF की मखादा सेमलिबा लंबी से पुना किलोमीटर कुनगा मरी रोमनी अपुन सेनफम लुपा करोड़ हुंगा लाख हुम्फुगा निथोइगा लिसिंग कुनगा हुमदोइगा सामगा याखैनि हौजिक अहानबा येंगबा सत लंबी की सेमलिबा मोंग मतौ सि येंगलगा अतै लंबी क्यास क्वालिटी कंट्रोल निंगथिंगना तौरमदबगी ममी साउना ताइसु हाइदि लुशिलकपुनि सेल एक्सप्रेस तिगे तोप पावमना हौजिकति युगी मतंगदा nganglurabsu बेरेंदा हाइरसो माहकना याबगी योनबनि हाइबा यावरे TH रामनि निशाबन इमासिना युगी मतंगदा nganglurabus हौजिकति बेरेंदा हाइरसो माहकना योनबा यादना योलिनी हाइबा फाव यौरगले हाइना ऑल मणिपुर वुमेन्स सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज की प्रेसिडेंट थोक्सम रामनी पियन फोंदोरखली यो लेगलाइज तब यानिंगदे हाइदुना ngasi नुपी समाज अमदि कदानी न पुन सिंदुना सिंगजमैगी अनौब कैथेलदा लुप अनि सिगी म्यूट सिंग अमदि कैथेलगी इमा इबेल सिंग लोइनना वकत मी फमफमख्रे वकत मी फम अदुर सरुक याखिबा थोक्सम रामनी न फोंदोखिबदा मणिपुर यु सुंग बमदि योनबा यारोय हाइदुना ngasi फाव इमा सिंगना लाउदुना लापसी लेंगाकना थिंगबीदबा मरमना लमदमसिगी नुपी अंगांग पुनम यामना वारे यु हाइब मयाई काबसिना मरम ओइरगा मसा मसु नुपी अंगांग हाटपा मदि मसागी अपोपा मसा नुपी फाव इज्जत मंगनबगी वफम क्या लाखले अमा लाखले लेंगाना यु लीगलाइज तौरबदी यु अपोपा फंगलगनि हाइदिबसि ओइरोइदबु वफम अमनि मणिपुरसि मयाई काबसिनजागासिना पक्तुना लैरबनाखि माना मखातना फोंदोखिबदा सही हुमद्रा हेना यु मयाई काबसिनजागासि थिंगनबा चंगसिलपा खोंगजंगसि लेंगाना हंदक्ति इमासिंगी अवाबसि उबियु हौजिकसु मैकई खुदिंगी इमासिंग थुलक्तुना यु लीगलाइज तौबिगनु हाइन थिंगल्याखि अमरमदा नुपी अंगांग खाक्तन हौजिक फोंगना यु थकमिनरिबा सि इसाइसु पुनमक मांगलगनि अमदि नुपी अंगांग पुनमक ngauduna सखरगनि मरमदुना मतांगसि योरपसिदा हाइरिबसि कन्बिना पालिबा लेंगा सिदा होनबियो अमदि मणिपुर मियाम पुना होनमिना साइखि मांगना हाइ पलकपा लेंगा खुदिमन यु लीगलाइज हाइना हाइदुना त लैरिबा सि तोपिरो लेंगाना यु थिंगबा ngamloi मरमदुना लोगी ओइबा मा सनखरबनि हाइदुना लैरे निशाबन सिंगनसु लेंगाना यारबनिना यु थिंगबा ngamdraikhi लेबासी मंगलसी हाइरबदी उंगाक्तु योनबिरो दुग लेबासी कंजी हाइरबदी यु लीगलाइज तौरिबसी हंदोपियो हाइना रामनीना लेंगा की पुनिंग सिंगसिलकली वकरमी फमदुर मणिपुर यु लीगलाइज तौपि यारोय मेकै बिसिनजा की इपाक्ति अंगांग सिंगी पुंसी कंसी हाइबना सिंगबा खोलाव क्या लाउखिबा लोइनना यु लीगलाइजेशन की मतंग इबा प्ले कार्ड क्या
पाइखी हाइदे हाइनसु पाउसना मखा ताना फोंदोरगली दुगा हौजकुनदि म्याम पाउस मतंग से लुसिनजरगे मस म्याम पुना नो अपडेट ngami ne si hainसु चैनल सिगी माइकेदिगी म्याम फमसु थमजरी।